ꯉꯔꯥꯡꯃꯛꯀꯤ ꯀꯛꯋꯥꯒꯤ ꯏꯟꯁꯤꯗꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯏꯟꯀ꯭ꯂꯨꯗꯤꯡ ꯏꯁꯥꯃꯛꯀꯤ ꯒꯥꯔꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯦ. ꯅꯣꯡꯃꯩ ꯃꯔꯨ ꯃꯣꯔ ꯗꯦꯟ 15 ꯔꯥꯎꯟ ꯃꯊꯛꯇ ꯑꯣꯏꯔꯝꯒꯅꯤ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯂꯤꯁꯦ. ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯂꯤꯁꯤꯡꯁꯤ BP ꯒꯥꯔꯤ ꯇꯣꯡꯉꯝꯗ ꯇꯥꯔꯒꯗꯤ ꯏꯚꯟ ꯑꯩ ꯑꯗꯨꯝ ꯁꯤꯔꯝꯒꯅꯤ ꯈꯜꯂꯤ. ꯍꯥꯏꯗꯤ ꯁꯤꯕ ꯌꯥꯕ ꯀꯟꯗꯤꯁꯟꯅꯤ. ꯑꯩꯒꯤ ꯐꯝꯐꯝ ꯅꯥꯀꯟ ꯃꯛꯇꯗ ꯃꯌꯥꯝ ꯑꯃ ꯊꯥꯔꯦ. ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣꯁꯤꯒꯤ ꯒꯥꯔꯤꯗ ꯄꯥꯟꯕ ꯅꯣꯡꯃꯩꯁꯤ BP ꯒꯥꯔꯤꯁꯤ ꯃꯁꯤ ꯐꯨꯠꯂꯤꯅꯤ. ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯌꯥꯅꯤ. ꯐꯨꯠꯂꯤꯅꯤ. ꯄꯨꯔꯥ ꯐꯨꯠꯄ ꯉꯝꯕ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗ ꯇꯧꯔꯦ. ꯕꯠ ꯑꯩꯈꯣꯏ ꯑꯗꯨ ꯔꯤꯇꯥꯂꯤꯌꯦꯠ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯇꯧꯔꯛꯏꯕ ꯁꯤꯒꯨꯝꯕ ꯃꯤꯁꯀ꯭ꯔꯦꯟꯁꯤꯡꯁꯤꯅ ꯇꯧꯔꯛꯏꯁꯤ ꯄ꯭ꯔꯖꯥꯒꯤ ꯃꯔꯛꯇ ꯆꯪꯈ꯭ꯔꯒ ꯄ꯭ꯔꯖꯥꯒꯤ ꯃꯔꯛꯁꯤꯡꯁꯤꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯉꯁꯥꯏꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯊ꯭ꯔꯦꯇꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯆꯪꯉꯛꯀꯅꯤ ꯅꯣꯏ ꯊꯣꯡ ꯂꯣꯟꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯑꯗꯨꯃꯥꯏꯅ ꯊ꯭ꯔꯦꯇꯟ ꯇꯧꯔꯒ ꯃꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯆꯪꯉꯒ ꯄ꯭ꯔꯖꯥꯒꯤꯗ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯆꯪꯈꯤꯕ. ꯑꯩꯈꯣꯏꯅ ꯍꯜꯂꯒ ꯃꯗꯨ ꯀꯥꯞꯄ ꯇꯥꯔꯒꯗꯤ ꯐꯥꯌꯔꯒꯤ ꯔꯦꯁꯄꯣꯟꯁꯁꯦ ꯐꯥꯌꯔꯅ ꯄꯤꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯜꯂꯒ ꯀꯥꯞꯄ ꯇꯥꯔꯒꯗꯤ ꯁꯣꯛꯅ ꯄꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯍꯟ ꯂꯃꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ प्रजा ꯉꯥꯛꯇꯅꯤ. ꯑꯩꯈꯣꯏꯅ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ प्रजाꯗ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯨꯄꯥꯝ ꯄꯥꯝꯕ ꯄꯣꯠ ꯅꯠꯇꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯦꯛꯁꯤꯃꯝ ꯔꯦꯁꯇ꯭ꯔꯦꯟꯇ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯠꯍꯟꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯁꯤꯅ ꯁꯨꯝꯅ ꯇꯣꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯃꯁꯤ ꯈꯨꯠꯍꯜꯂꯛꯇꯕꯗꯤ ꯌꯥꯔꯣꯏ. ꯅꯣꯡꯃꯗꯤ ꯁꯣꯏꯅ ꯈꯨꯠꯍꯜꯂꯛꯀꯅꯤ. ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯉꯥꯏꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ. ꯔꯤꯀ꯭ꯋꯦꯁꯅꯤ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕꯁꯤ. ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯉꯥꯏꯒꯅꯨ. ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯉꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇꯦ. ꯑꯗꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯨꯠ ꯍꯟꯅ ꯄꯨꯊꯣꯛꯅꯔꯒꯗꯤ ꯑꯗꯨ ꯑꯐꯕ ꯑꯝꯇ ꯑꯣꯏꯅꯔꯣꯏ. ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯥꯝꯃꯤꯕ ꯗꯤꯃꯥꯟ ꯑꯣꯏꯒꯦꯔꯥ JC ꯑꯣꯏꯒꯦꯔꯥ ꯗꯤꯃꯥꯟ ꯄꯥꯝꯃꯤꯕ ꯈꯣꯠꯂꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯝꯕ ꯆꯦꯅꯦꯜꯗ ꯐꯝꯃꯤꯟꯅꯔꯒ ꯇꯥꯟꯅꯔꯒ ꯇꯧꯍꯟꯁꯤꯒꯦ. ꯁꯣꯏꯈꯤꯕ ꯉꯥꯡꯈꯤꯕ ꯌꯥꯎꯅꯔꯒꯁꯨ ꯀꯃꯥꯏꯅ ꯆꯨꯝꯊꯣꯛꯁꯤꯒꯦ, ꯀꯔꯦꯛꯇꯤꯞ ꯃꯦꯖꯔꯀꯃꯥꯏꯅ ꯆꯨꯝꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯀꯣꯛ ꯊꯥꯗꯅꯔꯒ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯅꯕ ꯑꯗꯨ ꯍꯣꯠꯅꯁꯤ. ꯄꯨꯂꯤꯁꯁꯨ ꯁꯣꯏꯗꯕ ꯉꯥꯝꯗꯕ ꯌꯥꯎꯕ ꯅꯠꯇꯦ. ꯄꯨꯂꯤꯁꯁꯨ ꯁꯣꯏꯕ ꯌꯥꯎꯏ. ꯄ꯭ꯔꯖꯥꯁꯨ ꯃꯌꯥꯝ ꯑꯃ ꯁꯣꯏꯔꯤ. ꯑꯗꯨꯕु ꯄꯨꯂꯤꯁꯅ 5% 10% ꯁꯣꯏꯕ ꯑꯁꯣꯝꯒꯤ ꯃꯣꯛꯇ 90% ꯁꯣꯏꯕꯁꯦ ꯑꯗꯨꯝ ꯄ꯭ꯔꯖꯥꯅ ꯌꯦꯡꯕꯗ ꯑꯗꯨꯝ 10% ꯁꯣꯏꯕꯁꯤꯒꯤ ꯁꯣꯝꯗ ꯑꯌꯥꯝꯕ ꯃꯤꯠꯌꯦꯡ ꯊꯝꯃꯤ. ꯑꯗꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯨ ꯂꯣꯏꯅ ꯀꯔꯦꯛꯇꯤꯞ ꯃꯦꯖꯔꯁ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯦꯛꯁꯤꯃꯝ 100% ꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯑꯗꯨ ꯁꯣꯏꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯆꯨꯝꯊꯣꯛꯆꯒꯦ. ꯍꯥꯎꯋꯦꯕꯔ ꯉꯔꯥꯡꯒꯤꯗꯃꯛ ꯀꯩꯅꯣꯁꯤꯗ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ. ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇ ꯑꯁꯣꯝꯗꯒꯤ ꯏꯁꯇꯟ ꯒ꯭ꯔꯦꯅꯦꯗ ꯀꯥꯞꯄꯛꯏ. ꯑꯗꯒꯤ ꯇꯤꯌꯔ ꯁ꯭ꯃꯣꯛ ꯃꯌꯥꯝ ꯑꯃ ꯀꯥꯞꯄꯛꯏ. ꯃꯈꯣꯏꯅ ꯀꯥꯞꯄꯛꯏꯕꯁꯤꯡ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯅ ꯔꯦꯁꯄꯣꯟꯁ ꯇꯧꯕꯗꯤ ꯃꯣꯞ ꯂꯩꯕ ꯃꯐꯝꯗ ꯇꯧꯒꯅꯤ. ꯃꯣꯞ ꯂꯩꯕ ꯃꯐꯝꯗ ꯃꯦꯛꯁꯤꯃꯝ ꯁꯤꯗ ꯇꯧꯒꯅꯤ. ꯀ꯭ꯔꯥꯎꯗꯇꯒꯤ ꯂꯥꯛꯏꯕꯁꯤꯡꯁꯤꯗꯤ ꯀꯥꯞꯄꯤꯕ ꯈꯣꯠꯂꯤꯕ ꯍꯩꯔꯤꯕ ꯀꯔꯤꯝꯇ ꯂꯩꯕ ꯅꯠꯇꯦ. ꯃꯈꯣꯏꯅ ꯀꯥꯞꯄꯛꯏꯁꯤꯗꯤ ꯌꯨꯝꯂꯛꯇꯁꯨ ꯇꯥꯔꯝꯒꯅꯤ. ꯁꯣꯔꯣꯛ ꯑꯩꯈꯣꯏꯗꯁꯨ ꯄꯨꯂꯤꯁꯀꯤꯗꯁꯨ ꯇꯥꯏ. ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯇꯦ. ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯔꯥꯡꯃꯛꯇꯗ ꯀꯛꯋꯥꯒꯤ ꯖꯒꯥ ꯂꯩꯀꯥꯏꯗ ꯁꯤꯒꯨꯝꯕ ꯃꯣꯞ ꯀꯥꯡꯕꯨꯗꯨ ꯆꯪꯉꯒ ꯌꯨꯝ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯦꯗꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯣꯡꯗ ꯀꯩꯅꯣꯅ ꯅꯨꯡꯅ ꯊꯣꯝꯖꯤꯟꯕ, ꯅꯨꯡ ꯂꯪꯁꯤꯟꯕ ꯁꯤꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯦ. ꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟ ꯊꯣꯛꯄ ꯉꯔꯥꯡ ꯏꯟꯁꯤꯗꯦꯟ ꯈꯔ ꯊꯣꯛꯑꯦ. ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯋꯥꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯉꯁꯥꯏꯒꯤ ꯄꯥꯝꯖꯗꯗꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯏ. ꯁꯤꯒꯨꯝꯕꯁꯤ ꯃꯣꯏ ꯁꯥꯏꯠꯇꯒꯤꯁꯨ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯉꯔꯥꯡꯃꯛꯇꯗ ꯁꯣꯝꯒꯤ ꯀꯛꯋꯥ ꯁꯤꯡꯖꯃꯩ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏꯒꯤ ꯖꯒꯥꯁꯤꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯀ꯭ꯂꯕꯁꯤꯡ ꯊꯣꯛꯄꯤꯔꯛꯇꯨꯅ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯃꯈꯣꯏꯅ ꯑꯩꯈꯣই ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯤꯔꯅꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯁꯪꯕꯤꯔꯒ ꯐꯖꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯃꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯄꯣꯔꯇꯤቭ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒ ꯈꯨꯠꯁꯝꯅꯔꯒ ꯍꯥꯏꯔꯤꯕ ꯅꯨꯡꯅ ꯊꯣꯝꯕ ꯑꯉꯥꯡꯁꯤꯡꯗꯨ ꯊꯦꯡꯗꯕꯤꯗꯅ ꯐꯥꯊꯗꯅ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯁꯤꯅ ꯇꯧꯒꯅꯨ ꯈꯣꯠꯇꯅꯨ ꯇꯥꯟꯁꯤꯟꯕꯤꯗꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯒꯤꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ. ꯌꯥꯝꯅ ꯑꯩꯈꯣꯏ ꯉꯟꯇꯥꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯑꯣꯔ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒ ꯄꯨꯂꯤꯁꯀ ꯀꯣꯑꯣꯄꯔꯦꯁꯟ ꯇꯧꯅꯔꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯇꯧꯔꯒꯗꯤ ꯁꯤꯒꯨꯝꯕ ꯂꯥꯡꯉꯤꯕ ꯈꯣꯠꯂꯤꯕ ꯑꯇꯣꯞꯄ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯏꯕ ꯑꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯁꯤꯜꯂꯒ ꯂꯥꯛꯄ ꯑꯗꯒꯤ ꯊꯛꯄ ꯆꯥꯕ ꯇꯧꯔꯒ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕꯗ ꯃꯁꯤ ꯑꯩꯈꯣই ꯃꯥꯏ ꯄꯥꯛꯅ ꯊꯦꯡꯅꯕ ꯉꯝꯅꯤ ꯊꯝꯖꯒꯦ. ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯒꯤ ꯄꯦꯟꯗꯕꯒꯤ ꯄ꯭ꯔꯣꯇꯦꯁꯀꯤ ꯗꯤꯃꯥꯟꯁꯤꯡꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ. ꯑꯗꯨ ꯅꯨꯃꯤꯗꯥꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯑꯗꯨꯒ ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯕ ꯉꯥꯛꯇꯅꯤ. ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯀꯔꯟ ꯇꯥꯕ ꯑꯗꯒꯤ ꯃꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯊꯨꯒꯥꯏꯕ, ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤ ꯊꯨꯒꯥꯏꯕ, ꯒꯚꯔꯟꯃꯦꯟꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯊꯨꯒꯥꯏꯕ, ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕ ꯊꯣꯛꯄꯗ ꯈꯣꯠꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯣꯔ ꯒꯥꯔꯤ ꯍꯨꯔꯥꯟꯈꯤꯕ ꯈꯣꯠꯈꯤꯕꯗ ꯗꯤꯇꯦꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏꯅ ꯑꯣꯇꯣꯃꯦꯇꯤꯛ ꯅꯝꯕꯔ ꯄ꯭ꯂꯦꯠꯀ ꯍꯥꯞꯄꯒ ꯊꯝꯕ ꯀꯦꯃꯦꯔꯥ ꯑꯇꯥꯡꯕ
सिगुम्बसिंगसी टारगेट तौर थुगाइबीबा सिना अल्टीमेटली कनागी सोपनो से प्रजागिनी हयिंग प्रजागी गाड़ी मांगीबा और प्रजागी एक्सीडेंट अम थोपो मतम गाड़ी दा थोमगा चक्कीबा मतमदा गाड़ी नंबर सी कनागिनो खंगदबा मतमददी पुलिस स्टेशन दा लाकदौबनी द पुलिस स्टेशन दा लाकबा मतमदा अखोइना सी डिवाइसिंग की सिनरगा करम गाड़ी नो चक्रीसी करम कलर नो करम गाड़ी नंबर नो कनागिनो सी अखोइना लैबा खिल्लेबा सीसीटीवी फुटेज मैम सिना तौर खंगदौबनी अदो हौजिक लोइना थुगाइबी तारगदी हयिंग प्रजाद एक्सीडेंट है थोए है लेते गाड़ी हुरान थोए है लेते मी फारग पुगीब किडनेपिंग केस थोए है लेते नुंगै कापसिलम चेंगी थोए है लेते सी मैम थोइबनी सिगुम मैम पुलिस की इन्वेस्टिगेशन मतंग पांगनब प्रजा की मतंग पांगनब है अखोइना तौजरीब मैम थुगाई है तौ तारगदी मसी तसेंगना हायगदी अखोइ कनागी अमांगनो सी प्रजा की अमांग ngaptani adu masigumba मैम इसिनाउसिंगना अमुको अपील तौजरी है कई तौबीगनु अखोइना मांग ताकपा गाड़ी थुगाइबीबा खोटबीबा मैम सिंगसे पुलिस की मैम यावरे अदुगी मथक्ता अखोइगी ngसाइगी पुलिस सिंगसिसु मीनी इसिन नाव ngaptani अखोइसु सिगी सोसाइटी जेगे हरपनी मैम द चेलिबा इहुनदो अखोइ खंगी लोइना खंगदब नते अदुबु ngसाइ अखोइगी जीआई सर्विस हाइबीबा अखोइगी लॉ एंड ऑर्डर हाइबमा अखोइ मेंटेन तौद्रगदी मदुदी अखोइ सोसाइटी से लेबे यारोइ सोसाइटी से क्रम्बल तौरकनी अन याइके सी पोचिंग सी ज्ञान ताबिरगा अखोइगी क्लब नोंग लेबीबा खोलिबा मैम सिविल सोसाइटी सिंगसु ngसाइगी याइंखै निमिरांगी अखोइगी प्रोटेस्ट डेमोक्रेटिक ओइदबा मोंगी वायलेंट ओइबा प्रोटेस्टिंग से मसी तौबिदनबा मैम नसु खरा फादबियु नहासिंग फादबियु